Ngasigi video sidi yamna maru oiba topic amani. Manipurgi hana lejaramba demographic balance adu kai khibana maram oiraga. Ngasi oihoriba Manipur asigi saktam tangdu laitadaba hiram khudingmakta phibam soksilakpa. Manipur asida demographic balance adu kairakpana maram oiraga. MEITEI phurupsing amadi atopa indigenous community sing asida kayamuk yamna sokpage mangjabage. Ngasi Manipur asina hiram khudingmakta sotharaga mikha polaga hingba khunai ama oihoriba asigi maram missing watpagini. Manipur asina missing watpada tongjaba hiram amata leite. MEITEI phurupki oina missing hantharakkhibagi maram amadi masigi saitheng asina mahai oina kari phangi. Hiram masida amuktang kupna nainaminasi amadi mieng taminasi. India gi lairiba state mayam asigi manungda apikpa state singi oinadi economy adu sonmanina state adugi oina internal revenue adu su yamna lekna laki adubu niti ayoknadi sel adu pithabada state masagi oiba revenue rising capacity adu yenglaga sel piri. India gi north east kumba apikpa state singa sida special category status piduna additional phan kaya ama piba taragasu higher grant phajana piba taragasu overall allocation dadi yamna pikpanina ika kakhatpa ngamde. India gi north east ki state singa sigi manungda Manipur, Nagaland, Mizoram kumba asidadi geographic ki size adu pikpanina lower administrative complexity adu leibanina masigi saitheng asi sapsana fangi. India gi oina post independence ki matungda sanglakhiba apikpa state sing Manipur gumba asidadi political gi right adu leinadabana budgetary allocation adu henna pibinaba lobby tawba taraga sungamnade. Amuksu Manipur gi MP masing asi yamna hanthabanina niti ayoktagi phan henna phangnaba political leverage lawnaba ithin piba taraga su henna tawba ngamde. National economy asida yamna crucial oiriba achauba state sing Maharashtra gumba, Gujarat gumba, Tamil Nadu gumba state sing asigi oina economic growth asi boost tawnaba hotnaringaida resident balance laihanaba hunaba taragasu overdue economic landscape amadi India da uba phangli. Mataw asumna India gi achauba state sing asidi develop industrial base sing leibanina infrastructure sembada development project sing sengbatpada priority hen phangi. Manipur gumba apikpa state sing asidadi masigi oiba emphasis asi lekna piri. Masi mayam asidagi aikoina khangle madudi center dagi budget yamna lekna phangliba center da political lobby tawba ngamdriba infrastructure project sing asi ningthina sengbatpa ngamdriba asigi khwaidagi chawba maram adudi parliament animakta MP tarak ama ani kaktang thagatpa asinani. MP masing yamna lekna phangliba maram asisu population hanthaba asinani. Masi amuksu yengsi Manipur asina India Southeast Asian countries sing amadi Central Asia ga trade tawrakpa matamda kalaga chatpa yamak yaroi toba land bridge oiriba Asian highway ani amadi trans railway line na lalaga chatliba phana phaba mafamda leiba taragasu matik chaba infrastructure semba ingam ngamdriba phan pibada Manipur asibu ikanda kalaga chatpagi mawong ama leiriba asigi khwaidagi chawba maram adudi aikoina center gi pukning jingsinba ngamdaba asini haibadi aikoi gi missing si hanthabana maram oiraga MP hena thagatpa ngamde ama India da ithil piba ngamba leader amata semgatpa ngamde. Masi mayam asidagi aikoina amuk haujik kedoba tai MP masing si hena thagatpa ngamna bagi damakta missing yamkhatpa asi tangai phadaba leire. Masita palliba mayam asidagi aikoina mayak sengna khangle madudi aikogi state Manipur asina missing hanthaba asida tuangjaba amata leite. Masi hena dum state asi lairaba tanmaromda hena khong thangjinba oina thokli. Masi amuksu nakan amada haujik thokliba Manipur gi lan asisu amuktang lokhattuna nainaminasi. Manipur asida yamna thiangna thunglakhiba KUKI phurup asina ngasi MEITEI singda lam taliba asina MEITEI na karigumba Kukan panganna leiramba taragadi khak tawba ngamlamgani haibasu thajade. Masi karidagino haibasu amuk khangminasi. Manipur gi hana leijaramba demographic balance adu kai khibana ngasigi phibam masi tarakhibani. Lamdam asita thokliba tharum gi lan asi lam kansinna bagi lan geopolitics aduni.
Indo Pacific region asida tharumgi angam tanabi lanni misang khomnaba masel krak ningsinaba aduni India ga USA ga ani asi global strategic partner amani adubu India Bangladesh Myanmar lamdam asidadi manungda udaba lan amasu tawnaribani Indo Pacific region asida China gi domination asi hanthanabagi damakta strategic oriba group ama oina USA Japan Australia amadi India na ing 2007 da quadrilateral security dialogue asi linkhat khibani masigi quad hariba forum asina China gi military and economic rise asi strategically counter tawnabani karigumba India gi border da hostility hengatpa taragadi India na quad ki mateng phangani masimak malem asida lairiba forum singi manungda khwaidagi maru oiba amasu oiri langi matamda laibak mari asi amaga mateng pinagadoribani adumakpu Indo Myanmar gi region asida China gi influence asi hengalakpa amadi US na mahaki ally oriba ahum suba malemgi khwaidagi chawba mapangan kallaba laibak oirakliba India sibusu mahaki contender ama oihanba su pamde masigi maramdi karigumba USA na India sibu sena hudaba mikup amada India na su USA bu namhattuna malemgi top superpower oirakloi haningai su leite amaromda USA na India bu rival ama oina uhon masu yaba natte masigi maramdi Asia gi lamdam masida China ga Russia ga yamna nakshibana maram oiraga madu counter tawna bahona bada USA na India bu misingna thamdaba iyade madu oiduna su number 2 amasung number 3 gi superpower ani asi ikom hekomna USA na thadokpasu asingba oide masigi maram maya masina Indian Ocean gi lamdam pumba asi makhoigi mieng makhada thamma ngamnaba military base amagi damakta matam kayagi mamangdagi America na honaraga lakli amadi madubu Indo Myanmar gi lamdam asida phangma ngamba taragadi makhoigi ningba adu thungadoribani masigi pibam masi tanabagi damakta America na matam kuinadagi makhoina Christian lining asibu tambiduna lakhraba lamdam masida lairiba tribal ki group sing asina karigumba Christian country ama semangamba taragadi makhoigi aningbadu thungadoribani lamdam asida khwaidagi ihan hana Christian country ama semgani haina khankhiba Nagalim asi ngasidi mami samlakpa ukhre ani shuba asidana henasu afaba pofamda lairiba sin KUKI group sing asina India Myanmar amadi Bangladesh laibak sing asigi marakta Christian country ama semangamba taragadi madu America gi oinadi matol thokpa haibadu oigedoribani khudong chaba si America na lemna thaningde amadi madu tanaba matam kayagi mamangdagi honaraga su lakhrabani masigi plot mayam asi India gi mamangdadi phonglubusu yaba natte masigi maramdi India America ani asi achetpa partnerasu oiri masi amuksu wafam masi India na khangdabasu natte khangna khangdaba sabani masigi maram asina India gi foreign policy asigi manungdi yauriba alliance and double policy haiba adu chatharaga Myanmar manungda China gi supremacy thengnaba asina sin Christian gi group humpu asibu themba laknari amadi makhoi gi India da laiba mari mata oiriba sin KUKI jo singa siga su lona alliance natragana understanding amada lainari madu international gi oiba geopolitics ni masigi phongdaba aronba lanasi kanana karamba timna ngamgani haiba adusu matamna asum purakani aronba policy asina uhondana mating pangnabi proxy war amadi iyawdi yawba tabani aikhoina lamdam asida thengnariba aruba mayam asi masigi condition asi geopolitics asina thohan mangaktani nakanamada amu yengsi matam kayagi mamangdagi KUKI sing asina Manipur asida geopolitics tawraga lakli haibadu MEITEI singna khangdana lakhi khongrai niklingaida MEITEI singna KUKI singi aron balalong atu khangjilode makhoi sing asibu apikpa phurupni haina protection piraga lakli makhoi sing asi hek yengmada ichamjamba apangma manba makhoigi nature aduda MEITEI singna khantharude adubu ngasidi MEITEI singi mathakta landaraktuna singi lampumba makhoina munduna launaba lalong kaya ama chathari tampak lampumba asi makhoina koisinduna lairambata natana NAGA gi khunsingi maraktasu makhoigi khul kaya ama tasinduna lairamle makhoigi MLA masing asi hana taruk tang lairamani adubu ngasidi KUKI singi oinadi MLA masing asi taruk tagi tara yaukhre ngasina amukka mathangi
delimitation aduda taradagi taragani thoy honnaba kanna honnaba leptri madu missing yamkhalakpanani demographic balance asi Manipur asibu kahendana thamnabagi damakta khwaidagi henna maru oi Manipur asina ngasi kairamdriba asisu demographic balance asi ngakthuna thamlakpagini ngasi di madu sathina kairakpadagi Manipur gi ngamkhaida amadi Manipur gi apunbagi saktamda ngaihak leitana saphu piri MEITEI gi missing asina khanghan hanthakibadagi amadi apikpa phurup sing asina masing khangyam yamkhalakpadagi MEITEI singda singnaba usittaba haurakpani masigi khudam amatang khangminasi ing kumja 1961 gi mikok thiba aduda Manipur state asigi apunba missing asi lakh 8 ka lising marifu oirammi matam aduda MEITEI gi missing asina lakh 5 ga lising 13 oiduna Manipur asigi apunba missing gi sada humfu mari muk oirammi NAGA lakh 1 ga lising 53 leiduna apunba Manipur asigi missing gi population gi sada kun oiduna ani shuba mafamda laikhibani MEITEI pangal singi missing asina lising 42 khak leiduna ahum suba mafamda kalammi makoina apunba missing gi sada 13 khak oiramani aduga ikon konba oina Manipur asida nauna sanglakhiba KUKI sing asina Manipur gi apunbagi missing gi sada 9 khak oiduna KUKI gi missing asi lising 10 khak leikhi ngasidi amuk ing kumja 1961 gi Manipur gi apunbagi missing gi sada 64 oiramba MEITEI edu ing kumja 2011 gi mikok thibagi matung inna lakh 12 ga lising 58 haibadi apunba Manipur gi missing gi sada 92 da hantarakre aduga amuksu Manipur asida masa yamna poki hainariba MEITEI pangal phauba makhoi gi missing asi lakh 2 ga lising 90 haibadi Manipur gi apunbagi missing gi sada 9 da hantakre adubu matam amada Manipur asigi apunbagi missing gi lising 10 khak leiramba KUKI sing aduna ngasidi sahi 50 asida missing lakh 3 ga lising 65 yaukhre masi Manipur asigi apunbagi missing gi sada 13 yaushankhrabani masidagi aikhoina mayak sengna khangle madudi Manipur asida MEITEI pangal amadi NAGA gi oina makhoi gi missing asida percentage asi asum hantaraki aduga missing wa na leramba KUKI sing asina makhoi gi percentage asi hengalakhi matau asum tauna masigi hisab asida paba taragadi hojik leiriba KUKI singi missing asida KUKI nupi amana macha kuntra poktrabadi masi yoba yaroi masi oithoktabani masi karigumba ing kumja 1961 gi hisab aduda adumak leiba taragadi MEITEI singi missing asi ing kumja 2011 da lakh 19 ga lising 50 asi leifam thokpani hisab asida paba taragadi MEITEI singi sabok asi amadagina ahum phauba hantharabani aduga handaki mikok thiba asidadi KUKI singi apunbagi missing asi Manipur gi oina chada kun henna leiramlagani masi chaurakna Manipur gi apunbagi missing da makhoi gi missing asina lakh 8 tagina 9 phaubadi leiramlagani haibadi makhoina amukka henna naronda ni pusilakhiba asi NAGA KUKI lan matungda haibadi 1992 gi matungdagini masi masu aikhoina ningsingbiya ing kumja 1996 phauba asida modbung amadi Surachanpur gi missing asi ka henna yamlamdri moresu anauba khul kaya ama yamna songthokpa haibadu oidri ngasidi hariba mafam sing asida missing asi haingai leitana hengalakkhre maduda natana atei mafam kaya amadasu khul masing khangnana hengalaktuna leingakta recognition pinaba chaurakna khul lising muk songthrakkhre makhoi gi missing asi sagalakpa asina MEITEI da singnaba hengalaknabagi achouba maram amasu oiri masi amuksu khangminasi MEITEI singi oina missing ka henna hantharakhiba asina ing kumja 1960 gi athengba aduda India gi family planning hautoraktuna angang ani natragana ahum da oklasi haibadagi makha taraktuna yamna likna angang ama natragana ani khaktang polakhibagi mahai aduni ngasina amuka masigi changa se khanghan hantharakhiba asina mayum pandaba masing asina hengalakpa leisabi sing mapanda lairik tamluba thabak toruba sing asina mapangi nupada mayum pankhiba amaromdana doctorna angang pokpada cesarean operation tawduna angang pokpana mathang ka henna angang pokninglaktanaba amadi
अतई मरम कयादगिसु ओइबा याय अगांग मसिंग लिक्ना पोकपा लाइरिक तमहनबना हेक्ता फरबरा हाइबदुदी ओइरक्लिबा फिबम मयाम असिदगी खंगले मदुना हेक्ता फरबरा हाइबदुदी नत्ते लाइरिक हैरेबा खुदिमक असि लैंगाकना थबक पीबसु ngamde थबक तानाबा असिदा सेंजा थुमजा मयाम असि हेंगलकी लैंगाकना अतोपा सिनफम अमा सिनबा ngambra हाइबसु ओइदे अमरोमदा हाना लेजरम्बा खुदना सुबा सिनफमसिंग कोल हैबा उ सुबा योत सुबा फुरित तुबा लीवागी पोचैसिंग साबा लौ सिंगुबना चिंगबा असिदी हंथरकप उरे मसी तसेंगना हाइबा तारगदी मितैसिंग असिना मिसिंग असि खंगन हंथरखिबा असिगी ख्वाइदगी चावबा मरमसिंग अदुदी नोंगमता खंथबा तौरुदे मसिगी ओइबा खुदम अमतंग खंगमिनसी युम चाममुक ताबा इम्फालगी लैकाय अमदा हेक्तमक येंगबियु लैकाय अदुगी ओइना लैसाबी 10 दगिना 15 फावबदी मपानदा मयुम पानखिबा थेंगनबिगनी लैसाबी 15 दगिना 10 फावबना अमुक मयुम पानदबिदा लेरंबसु थेंगनबिगनी मदुगी मनुंगदा नुपासु अदुम यावरमगनी ट्रांसजेंडर खरसु अदुम लेरंगनी युम चाममुक लैबा लैकाय अदुगी ओइना लैसाबी चाम लेरे हाइना खनबा तारगदी मपानदा मयुम पानखिबा लैसाबी 10 अमा मयुम पानदबा 10 अमा पुन्ना 30 मुक खाइदोकपा तारगदी चौराकना अैखोइगी मिसिंग असि चादा 30 मुक्ति हंथबा असि ताबनी मसिगिसु मथक्ता मयुम पानदबा नुपा अंगांग याउदबा ममा मपा कयामसु लैरिबनी मतौ असुम तौना मसिगी हिसाब असिदा पाबा तारगदी हंदकी मिकोक थीबा असिदा मितैसिंगी ओइनदी अपुनबगी मिसिंग असिदा लाख 13 दगिना लाख 15 फावमुक्ता लाखपसु यारी मसी मणिपुर असिगी अपुनबगी मिसिंगी ओइना चादा 39 दगिना 38 फावमुक्ता हंथरकदोरिबनी कुकी सिंग असिना मतम असिदा लाख 8 दगिना 9 फावबा यौखगनी मसिगी फिबम असिदा लाखपा तारगदी मणिपुर असि हेन्ना लुसिलक्कनी मसिना ताकपदी मितै नागा अमदी मितै पंगल अतोप फुरुप सिंग असिदगी कुकी सिंग असिना असुकी मतिक यांगना मखोइगी मिसिंग असि का हेन्ना हेंगलखरे हाइबनी मसिगी मौंग असिदा लाखपा तारगदी मितै खक नतना अतोप फुरुप सिंग असिदसु मखोइना उसितपा अमतसु लेरक्लरोय मतौ असुम तौना इसागी ओइजबा खक खल्लगा डेमोग्राफिक बैलेंस असिबु काहेनबसी मियामगी ओइना मांगजबत नतना इसागी ओइनासु तुंगजबा अमत लैते